irang thoklaklibasi leingak leihaningdaba irang pamba khragi thousil oigani khali nung thajinba Naori kapsinbadagi teargas kapnabagi machak oihalli Manipur da handakta inong thokliba irang sing asi mahaki leingak leihaningdaba irang pamba khragi thousil thorang oigani haina thajai senabasing soidana phagani makhoi senfam leiru haina chief minister yumnam khyamchana phongdokre wafam asi Naurem Laikai community hall da pangthokpa miyam tinba thorum amada chief minister na phongdokhibani Langtawal assembly constituency gi kawa Naurem Laikai nongpok panthoibi mitin sanglen mafam mangada sakiba water supply amadi community hall sing asi sangaduna miyam da sinaki mahakna makatana haiki miyamgi apambagi matugina leingak ama siamduna telaba matam khara asida ching amadi tamgi marakta nungsinaba hanjilaknaba khongthang sing paikhat pa haurakpaga khanghoudana trong lawbida thokiba tamtirba thokdok adu leingak asi leihaningdabagi mami tai chawkhatba lamdam ama puraknaba honabada ing chikba mafam ama ohenba haiba sinatana atopa lambi leite thokibra thokdok khudingmak leingak sasan tawriba singdasu nungaitaba phawi miyamna ing chikba mawongda horakpa ihou singda miyam maraktagi police personnel singda nung amadi Naori na chingba kapsinba yaurakpana tear gas kaphanabagi machak ama oihalli adumakpo mahaki maikaidagidi micham miyamda sokadaba mawong nungairoidaba thabak amata tawdanaba police ta poktak piraga leiribani mahakna hai singjamai assembly constituency gi oinadi lambi semgadaba mafam amata leitre maramaduna MLA Karam Siam amasung mahaki assembly constituency oina lauraga semba yamba lambi thong khudingmak athubada semlagani